अहानबदा मरुओइबा पाउसिंग पिजरी मालेमगी कैथेलदा लुपा क्रोर कुंट्रा रोंगी ममल ओइगदबा नंबर 4 का कोनाना मियोय एमा पुलिस न फागत पंगमख्रे अमदी इम्फाल वेस्ट पुलिस स्टेशन ना ड्रग एडिक्ट तरा हुमदोय नॉर्थ एओसी दगी फारबा मतुंग ड्रग एडिक्शन सेंटर सिंगदा रिहेबिलिटेशन की दमकता थमख्रे हाइरी मणिपुर की अहानबा 5-star होटल सानबगी दमकता ngasi मणिपुर की चीफ मिनिस्टर एन बीरेन कबो लेकाइदा उरेप उयुंग तमख्रे उरीबोक असेंबली कॉन्स्टिट्युएंसी की बीजेपी की एमएलए ख्वाइराकपम रघुमनी सिंह सु महाकना पाइरंबा चेयरमैन मनीरेदा पोस्ट ngasi रिजाइन तौख्रे NACP फेस मंगागी मखादा CMN बीरेन ngasi ICTC मोबाइल वेन तरुक लमथाख्रे खुरुमजरी ममी टीवी न्यूज अपडेट मीटिंग ताबिरिबा सिंबु तराम नोकचरी पाउमसा खाइन पिजरी मणिपुर की अहानबा 5-star होटल सानबगी दमकता ngasi मणिपुर की चीफ मिनिस्टर नोंगथोंबम बीरेन कबो लेकाइदा उरेप उयुंग तमख्रे होटल इम्फाल की हेक मनिंगदा सेमगतकदोरिबा लक्सरी 5-star होटल असे क्लासिक ग्रुप ऑफ कंपनी का मणिपुर सरकार का खुदसमनरगा PPP मॉडल द सागदबने लोइनाना होटल असी लाकलिबा लिसिंग अनि कुनमंगागी संगाई फेस्टिवल ममांगदा लोइशिनबा पांडम थमले थौरम अदुदा माहुत मिनिस्टर वाई खेमचान ट्रेड एंड कॉमर्स मिनिस्टर नेमचा किपगेंड हेल्थ मिनिस्टर डॉक्टर सापम रंजन काफ NPD मिनिस्टर एल सुसिंद्रो MLA RK इमो अब्दुल नसीर TH अरुण कुमार चीफ सेक्रेटरी राजेश कुमार क्लासिक ग्रुप ऑफ होटल की चेयरमैन थांगजम धबली अमदी ऑफिशियल कयासु सरुक याखे थौरमगा मरी लेनाना चीफ मिनिस्टर एन बीरेन हाई 5-star होटल अमा स्टेट असिदा लेनना बक्कन होनादुना लाकपा अदु क्लासिक ग्रुप ऑफ होटल का PPP मॉडल द चलाइदुना मंगफाउनरगने मणिपुर असी हिरम कयादा सेमगत सागतपा याबगी पोटेंशियल कया अमा लई मसिगी पोटेंशियल सिंग असी थबकता ओंथोकनबा होनाबदा प्रजा मियामगे कॉर्पोरेशन अमदी सपोर्ट चंगे खुनाई असिदा अफबा थबक अमा तौरकपदा मियामना मतेंग पांगनबा अमदी पुकनिंग थौगतपगी चनबी असी उबा हौरकले मरम असिना मियामना खुनाई गिदमक अफबा थबक तौबदा निंहनबा लैबिगनो मसी खुदोंग चाबा असि लौरगा मियाम चंगदुना मणिपुरबु चौखटपगी लंबिदा पुखत हौरसे क्लासिक ग्रुप ऑफ कंपनी ना स्टेट असिदा गेस कया अमा लाकपदा पीरिबा सर्विस अमदे हॉस्पिटैलिटी असि अदुकी मतिक थागतनिंगाइने मसिगिदमक मणिपुर सरकार की माइकैदगी क्लासिक ग्रुप ऑफ होटल बु हाइनिंगाइ लेतना थागतपा फोंदोकचरी लोइनना सागदोरिबा 5-star होटल असि अचौबा माइपाकपा अमा ओइरसनु हाइना याइफा मांगोल सु पीखे anyway, Mangola view, point the Manipuri singing hospitality. Nagao VI, Kato VI, UVI, many Mangola hospitality. Attention view, Alamana, however, the part of Lubima, Singapore, Mari, Piba, I think Alam Okanda, Mokanda, Shabiba, Anamuna Okanda, Shield of Piba, Mimana Okanda, Mari had a bit of a queen born, so see that very inborn, it could be walk with a yard of a fight for another. Birma, we part of an Madubi hospitality today, it's in the Panaya one. Equina Sampanabiba. Picture of Manipur, picture of Manipur, Shinaga, Missing, Shinaga, Kingdom Mogatogana, like not Sassanatogana, Saudi Asia, my Mapama Mogatana, Nasi Long the River, language wrong with family, so Party, Manipur language. Like that, Siki, with a little bit of the name, Siki, I couldn't come here before them. Appointment and preserve the protect the
Classic Group of Hotel ki Chairman Thangjam Dhabalina semgat kadoriba 5-star hotel adugi model amadi akupa marol singi maramda PowerPoint presentation ama piduna hai chahi nipan asida company asina Manipur Sarkar ga PPP model da chalairiba Sendra da leiba Classic Hotel amadi Imphal Hotel asina lupa crore mariga lakh ahum lising kontra gi revenue puthokpa ngamkhre Manipur da hozik nongmada hotel gi ka chamanga dagi chatruk fawba darkar lei Manipur pumbada lairiba hotel kunmuk asina piba ngamba ka masing asi chatret khaktani masida room chadani foodie Classic Group na puthokpa ngamle chahi taragi matung dadi room gi demand asi nongmada lising amadagi lising amaga chamanga fawba darkar leirakani hauzik sagadoriba 5-star hotel asi ka humputara leigani loinana chamaga yankhai parking space leigani loinana mi chamanga muktin beaba hold amasu yaugani Mamangi Chayolda Chief Minister Nongthongban Birenda Luchingba BJP Laingak Asigi MLA ahumda pikiba posting masa-masana resign tawramba matung ngasi Uripok Assembly Constituency gi BJP gi MLA Khwairakpam Raghumani Singna mangonda pikiba Chairman Manipur Renewable Development Agency Manireda resign tawbagi resignation paper Chief Minister N Birenda Pisinkre ngasi MLA Khwairakpam Raghumani Singna Chief Minister N Birenda Pisinkiba resignation letter atuda mahakna Fam asidagi kari maram kitamak resign tawribano haibadu mayek sengna pande adubu mahakna fam asidagi resign tawribasi mahaki personal reason amadagini Chief Minister na mahaki resignation asi accept tawbiyu haina mahaki official DO letter da palle panbay ay mamangi chayolda Chief Minister N Biren ki advisor ki fam hapkiba Hairok Assembly Constituency ke BJP ki MLA Tihais Radhesyam Tourism Corporation ki chairman ki fam Pairamba Langthabal Assembly Constituency ki BJP ki MLA Karam Syam Singh amasong Manipur Development Society MDS ki chairman fam Pairamba Wangjing Tenthagi BJP ki MLA Paunam Brozen Singh makhoi ki fam Singh asilengak asina ningthina power decentralized tawbidaba amade thausabida maram oiraga resignation tawkhibagi state asigi BJP lengak asida political gi ahongba khara uduna leiringai charak asida Uripok Assembly Constituency ki BJP ki MLA Khwairakpam Raghumani Singna ngasi mahakna pairamba Manireda ki chairman famdagi ngasi resign tawbagi che pisinkhibani Amaromda Chief Minister N Biren na hojik BJP ki MLA kharana makhoida piriba posting asidagi resign tawkhrabasu sarkar asida akaiba kari amata leiti haina media da sengdokhibasu laikre Manipur lengakna changsiliba war on drugs ki khongjangi hena mai pakpa thodok ama oina miyoi amadagi lupa crore kuntra muki mamal oigadaba number 4 ga konana Imphal East District Police Commando gi kangbu na fagat pangamkhre fagalaba polam singa du ka loina na miyoi adunga si nungtel Imphal East District Police ki SP ki office ta paumi singi mamangda puthokladuna SP KHS Sivakanta na haike akaknaba pau ama fangbadagi ngarang numidang wairam Imphal East District Police Commando gi OC amadi Hangang Police Station gi OC gi apunba kangbu amana sangakfam lambida lakpa gari sing check tawbagi thabak chathabada chingnaningai oiba mawongda lakpa SUV registration number WB 58BF 6620 check tawba matamda number 4 sing atuga konana gari adu thauduna lakhiba miyoi adu fagat khibani Faraba miyoi adugi maming MD Samir Jahi Kulhumdoi apokpa MD Hefazuddin Kawi Lilong Chawbok Marin Khongdagini Haire Makhata na thizinbagi thabak chathabada gari da haptuna purakpa tongan ba sop ke saniga homfumanga da hablakpa number 4 kg ahumga gram yankhai ma thoisu fagat pangam khibani haire Khatana Hangang Police Station the FIR number 44 close 4 2023 Hangang case under section 21C oblique 60C 63 oblique 29 NDPS Act the koi case ama local laga hai riba kinu sigi kenu se case the involved to riba mi sing si kana no khangdu no koi FIR ama local le adu makha na wahang pahum to matam da hai report si lelong dagi drug dealer ama dagi lawrok pani to ga mokoi si interstate ki drug adumba drug trader oiba gangu umni habiti khange lelong dagi hai riba drug dealer sigi maming matha khode leire adu press ki chinnaw dadi masimadi phongtok charoge apai makha taba operation tawda wali adu masima kitang khara patam kitang ngai jage adu makha ta na hai riba mafam longi particular area so panjaroge press dadi adu hai riba mafam sidagi sumaina tawi adu makha ta na kanada pige da hai bising du so koi loina makha taba operation gi adu makha ta na makna hayakpada sugumba trip amam chappada moida lupa lising kunma sumaina transportation charge soina adu maina pi hai adu maina sumaina tawbuni aduna makata na sigi kesida
ꯍꯧꯖꯤꯛ ꯌꯥꯎꯔꯤꯕ ꯉꯁꯥꯏꯒꯤ ꯑꯇꯣꯞꯄ ꯃꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯂꯣꯏꯅ ꯏꯟꯚꯣꯜꯕ ꯇꯧꯕꯁꯤꯡꯗꯨ ꯑꯩꯈꯣꯏ ꯐꯥꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯐꯔꯗꯔ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯆꯠꯊꯔꯤ ꯍꯥꯏꯅ ꯑꯩ ꯄ꯭ꯔꯦꯁꯇ ꯊꯝꯖꯩ꯫ Superintendent of Police Imphal West Dr. S. Ibomjagi lising makhada Imphal West District Police Commando amasong Imphal West ki police ki apunba team amana Imphal gi North AOC da leiba mafam kayada drive chathaba matamda mayai kaba nisada laichuraba drug addict tara humdoi fagat khre hairi. Imphal West Police na fagat laba drug addict sing adu Imphal West Police Station da puraktuna formal identification chatharaba matung Imphal West Police Station na makoi sing asi tongan ba drug rehabilitation center sing da thamna ba pukre hairi. Ngasi ayuk pung nipan rom taba matamda Imphal West District Police Commando ki kangbuna lalhauba ama masagi mayumdagi fari hairi. Faraba miyoy aduki maming oinam Sanjoy Kumar chahi nifuga mari apokpa oinam Ivohal Singh kawe kongpal chingangbam laikai dagini hairi. Mahakpu achamba wahang pahong chathabada kumjali sing ani tarada kongpal kongkham laikai da leiba jawren kauba miyoy amagi kuthangda party da yaubane. Mahak hauzik loop adugi finance department da leiba captain Thoksom Brandy Meitei alias Safongba alias Victor alias Anthony ki makhada thabak tawi haiba khangbangamle. Mangoldagi Honda Activa registration number MN01 AF2670 amadi mobile phone phagat pangamle. Makha taba wahang pahong chathanabagi damak Porampat Police Station da khutsinakre haire. Ngarang singjamai sapam laikai da leiba yum ama sabada yum sabagi yochaina khanghaudana manak nakpa HD where da thenglubadagi khudong thiba nangkraba mystery adugi maming sapam Santa Singh chahi humpu apokpa sapam Mani Singh thongju kendragi manung channa leiba okram chuthektagini haksangi saruk chada yankhai muk chakre haksangi khut yet oi amadi khongda 3rd degree burn oiduna khudaki oiba medical attention changle hek pokjaba machanupa hanna jugali oiduna punna check suba chatpagi thabak tawjabane imung asigi amata ngairaba sel tanfam oiriba mahakna khangaudana asumna tawrakpa asida mahakki loina bidi haifam tawfam khangdana lelhauri suraga tanjaba imung asida asumna awaba fangjariba asida khara khazik safanabagi damak miyamdagi minungsigi tengbang soklaba miyoi asigi loina bi sapam ongbi kunje sorina thamoi sengna miyamdagi nizari asokpa miyoi asi rims ta laikan naruraba matung hojik rims ki burn ward ta admit tawduna leiri haire. Manipur State asida Central Government ki senthang makhada National AIDS amasung STD Control Program NACP ki phase manga asi April ama lising ani kunma thwedagi hauduna mapung phana lising ani kuntaru ki Mars kuntra ma thoi fawba paikhatnaba thorang tauri haina ngasi ayok Chief Minister N Biren Singh na Mobile Integrated Counseling and Testing Center ICTC ventaruk lamthabagi thoramda phongdokre CM na makha taraduna hai national level da chahi tara manga dege nifuma pan fawbada leiba adult SIV prevalence ase lising ani da chada dasmik manga leirambadege lising ani kunma thoida chada dasmik ani amada hantharakle Manipur state ki oina adult SIV prevalence ase lising ani da chada amma dasmik mapan oirambadege chahi tara gi matung hairabade lising ani kunma thoida chada amma dasmik ani amada hanthare adubu HIV AIDS epidemic ase Manipur gi oina dane achoba health challenge ama oituna leire state asigi oina adult HIV prevalence ase chada amma dasmik sino manga da leiduna North East state singi manungda Nagaland amasung Mizoram state singi mathangda Manipur na 3rd position da leire aduga Manipur da HIV ga sagona duna leiriba mi sing ase puna lising kontaret ka chamapan marfu mapan ni haike CM na hai hojik paikhat liba NSCP asina lising ani kun manga fawbugi manungda Central Government na thamliba target ahumbakta marfu mapan yawba ngamba aduni state asina chahi asigi Mars kuntra ma toi fawbada ahumbakta marfu mapan ngakpigani marfu manga status ase yangkhai nipan marfu mapan marfu tara nipan ni thamliba target ahumbakta marfu tara ngakpigani Marfu tara manga asi mapung fana bagi damak people living with HIV PL HIV lising kun taruka chamanga ga marfu mapangi status khangdokpa PL HIV lising kun manga ga chani hongfuda antiretroviral treatment tauba amadi PL HIV lising kulhumdoi ga chamapan ga marfu tara tareta suppressed viral load tauba amadi target asi yawba ngamgani haike
NACP Phase Mangagi ki guiding principles singdi break the silos, build synergies haibasini. Mobile ICTC asina athapa manung hanjin badalai riba HIV ga sagonaraga hingliba miyoi singda health workers, counselor, naksin handuna testing singi khudong chaba counseling ningthina piba ngambaga loinana NACP mangagi target asi yobada achoba mating ama oiragani haina Chief Minister Nongthongbam Birenna phongdoki. Ngasigi ICTC ven singlam thabagi thoram aduda State Health amasung Family Welfare ki Minister Dr. Sapam Ranjan Singh MEC ki official singsu saruk yaki. Maruina mase khoi max na sinbani ICVH ki maruina Manipur da lairiba hujiki drug ki samesya se popi anthatpa aduga drug phaba khatana oi bayadaba ai khoi edik goiraba kangbu sing Sisu rehabilitation ki program si yaw da baya da ba aduna khoi ki hujiki ICVH ki sisu drug related ni huji phane amna Manipur da yamna handare adubu huji anoba train ama drug ki kanna lakpa sidai da sonda nakala marom da war on drugs ki drive aduga sisu adum hairiba Hana edik oiraga leiriba edik oiba sing sisu rehabilitate tawnana ba aduga makhal makha gi laina khogi transferable disease sing haidare ne ko sigi mayam sigi siksu layeng na ba khona da ba ya da ba aduna ai khoi masi AIDS control society gi makha da jam da gi lowani gari taruk ni ahan bagi hujik lowri se Tampake Mahairoi Lupsing amasung section kaya na ngasi ayok pung taruk tagi chatha bahaukiba pung tarani thoige at sumna kaukiba total shutdown haudokpinaba haizarabasu ngakpigani handokpinaba haizarabasu maru oina Chingi district singdapan asi mapung fana chatha bahaukre ngasi ayok pung taruk tagi pung tarani thoige at sumna kaukiba total shutdown asi April ahum at sum amasung rims ki authority singa state kamari lenaba minister ahum ki mamangda Tongnakiba MOU adu rims authority na matam chana thabakta onthok piraktabadagi chathakibani nakala maromda at sumna ngasi ayuktagi haukiba total shutdown asida All Naga Students Association Manipur Ansam Kuki Students Organization KSO Jomi Students Federation ZSF Jaliarong Students Union Manipur Tangkul Katamnau Saklong JSP GSO Singna ban asi sagot-pagi wafam thamlakle Aduga masigi ona taina bada apunba Mahairoi Lup Taruk amadi AIMS na All India Tribal Students Union Manipur at sumda makhoina lauthoki ba pung tarani thoigi total shutdown adu miyamgi yaifana ba yenglaga handokpina ba haikiba leikrabane total shutdown asina maram oiraga Chingi district ayambada kaithel famna khide dukan sing thong lona ke inter district highways amasung national highways singda gari chena khide mahai tampham sing thong lon ki amadu amasung haujik faubadi Pamdabagi Thodok Tokpagi Paulate. Total shutdown asi Valley district singdadi chauna akaiba pibagi mami taba ukhide. Amarom da Hiramasiga Mari Lainana Ministry of Health and Family Welfare gi Rimsta Group C amadi D gi post sing logbagi reservation policy asi kupna yengsile. Maramasina Rims Authority na Hiramasiga Mari Lainaba J Chang Singh Maru oina April ahumda Rims Authority State Government amasung at sumga inakiba agreement adu ministry da atuba matamda pikhalaknaba khangalakre haire. Ngasi PT Natural Health Clinic Koba Clinic ama Hairok Part 3 Taurangbam Laikai da hangdokre ngasi gi achamba thoram amaga loinana ahal laman singda thauni jaraga clinic adu hangdokladuna ngasi khaki oina patient tarukta su free treatment PK Arapa mafamda chatlaga physiotherapy treatment pibada khudongchada ba singdagi kharada oiraga su hanthana ba clinic asi hangbani haike matungda lakba patient singda su ataba discount rate ta prajamiyam da clinic asina khudongchaba piri haike Hauziki matamda physiotherapy ki kanaba amadi clinic asida piriba khudongchaba sing adu palladuna Dr. Pravina Taurangbam na hai sarugi anaba haipedi joint pain khuzeng nungaitaba physiotherapy asi layengba acupuncture layengba muscle pain kok chikpa tumbaya dabagi layeng hydrotherapy treatment dieting nutrition amadi yoga therapy su layeng jari haike
PT Natural Health Clinic sida fangdaba khudong chaba singse ayambana saru sarangi nuaitaba kai haibati shoulder pain bu obe natragana khu nuaitaba te khujeng nuaitaba khuding nuaitaba adagi ayambana saru sarang khwang nuaitaba khataba dumbagi therapy guba mi phangani ayambana physiotherapy na sina targa layeng ba ma adagi adu natragana acupuncture na yetum macha thilaga mai thajalaga natraga thajan bai thajan da bai अतुमाइन तौरगा लायेंग मा मसल पेन चिंग लायेंग बे याय चिप्पा दगी तुम्बा यादबा हि तुम्बा यादबा सिमसु लायेंग जे थेरापी हैना खोया तोंगाना इसिंग गा ले दका हिदा के मिक्स तौरगा माइका गा ट्रीटमेंट पीबा April 15 लेबाक पोकपा निमित्ता आइना थिंख्रबा लालौलुब कंगलै यावोल कनबलुब KYKL लिंखतखिबगी कुमापन सुबा मपोक कुमन थौरम पांगथोकलगनी नुमित असिगा मरी लेनाना लुब असिगी चेयरमैन एन ओकेनना वेसीए लमदम अमदी कंगलैपाकी मियामदा यावोलुब सिंह यावोलोय सिंह CSO सिंह मियामगी लुचिंगब सिंह पब्लिक इंटेलेक्चुअल सिंह मीडियागी मरुप मपांग पाउजलोय पुमनमक्ता याइफा पाउजल पिरकली याइफा पाउजल असिना मखा तारादुना हाई ममांगदा लमदम असिगी फुरुप खुदिमक निंगतम लालौ हौरमबदु ngасidi ayambana tangdu leitaba ingtapa puraknaba wari sanabagi mingda pistok ki mingda yegnaba loilam leingak longa yasanaraga wayol tokpagi maikaida amuk hanna handok laroidaba mawongda khong thangjinnakre lemhauriba yawolup maraktagi khara amasu yawol thadoklaba yawolup kanglupta mingchanaba pareng lepada yauri mayamdagi hena top topa thawong amadi ekhoina kangleipaktagi yawol thadoklaba yawolup oinaba lup manungda mache tabagi thawong amasu mayek singna chathariba asini makhoina yawol thadoklaba yawolup ojeningdaba kangbubusu otkhairamnaba thawrang kaya tauri Pibam asida yawol thadoklaba yawolup oidana yawol asigi liglamda makha chathajaba lup singi manungdasu chahi kun kuntra hena yawol gi aka akumda saruk yaraklaba miyai chalaba luchingba kharadi chatsi chatngamda leisi lengamda tawduna tasengba lanfamda maithi dringaida hana wakhalda maromdom ningthi jaraba luploi oina hingli yawolup manungda thengnariba tasengba lanfamda maithi dringaida Hana mangjongna nungda wakhalda pukningda maithibagi fibam asiga chap manana kunaida su luchingba sing amade miyamgi manungda khara masing yamba saruknadi aikoi mayamgi neophysis oiba lup singda yaudrabadi hinglaroi haina khanduna hingna sibagi wakhalo leiraba kanglai pakni haina wazau ngangi thabakdagi aikoigi saktam muthatnaba thabak ngakta tawri chinga khutka taning tamang onabani khunai hi apunba पुंसीदा हिंगबगी महुत्ता लानाई कन्नबा खक्ता यांगबा पुंसी महिंग अमदा हिंगनरकले लैबाक मियाम हाइबदु काउख्रे सेनमिटलोन चाउखनबा पोथोक पुथोकनबा होनबगी महुत्ता माथोय चाबगी अमदी सेंदोंग तानबगी थौदौदना हेना थाजबा थमनरे लिजत चुम्बा वायल चुम्बा मरु चंगबा इसा इसु सेमगतपगी महुत्ता अंगांगी चांगयेंग ममा मपा अहल लमन थाबगुम तौनरे मसी अंगांगी तनौरिबा वाखल मयोंदा करप्शन की महिंग थाजनबने पुंसीगी हिरम खुदिमक्ता अचुम्बा तौबा अचुम्बा लिजत चटपा हाइबा फजबा फिदमदो ममल याउना खनद्रे करप्शन अखोइगी इनातकी युमफम ओइख्रे हाइरे अचुम अरानगी पांदम लैत्रे तौहैबा तौहैदबा नाइनद्रे ऐगी तोंगलगा लोइरे हाइबा मियोइबगा तायोनबा मियोइबगी खुनाई ओइना हिंगबा यारारोइदबा लिचत अमना अखोइगी खुनाईगी लिचत ओइरकले अंगम सेटुना चानबा खुनाई ओइरकले मसीगी महै ओइना मी खुदिमक पुचिंगनबा अमगा थाजनबा लेतबा खुनाई ओइरकले असिगुम्बा खुनाई असि मी अनि सुना तिनबा यादे पुनबा यादे मचोय तारबा सिंकुप साना कायरबा खुनाई ओइरे असिगुम्बा फिवम असिना मालेमगी हौख्रबा पुवारीदा खुनाई कया मुलहनख्रबने अखोई सु पंथुंग अदुदा चंगसिल्लिबने ngасigi फिवमदा अखोई पुमनमक असिगी इसागी अपाम्बा तौजबा हैबा लौफम थोकपा थौदांग लौबा मी असेंबगी लिचत चटपा मीगी थबक खुतौ तौबा थौमे सब्जेक्ट ओइद्रे मितोपना कावरे हाइबा थिल्ले याबा अनिंगबा अपाम्बा तौबा हैजद्रबा थौदांग मचा अमा फावबा लौनिंद्रबा मी ओइदुना पोचै हाइबदी ऑब्जेक्ट ओइरे ngasimak haujimak leibak miyamgi khut changhaudrabadi asigumba khunai ama mutpa haibasidi matamgi wane faglangda leitumna thabane pumnamak asigi khwaidagi maru oiba maramdi loinam leingak lon asi sanglaba sanmitlon gi policy na aikhoigi sanmitlon gi yumfam thongatna bahona dana yumfam thugaina bahona kiba asini
मखोइगी सेनमिटलोनगी पॉलिसीगी पांडमदी अखोइ मियामगी इसागी सेंथोक अमता लैहंद्रगा मखोइना पिथरकपा खुदोल अदु चारगा हिंगनबने चाकनीबा खुनाई अमा ओहनबने चही 63 मरीगी ममांगदा थोखिबा थक्खिबा हु पांबी अदु ngasi मपुंग मरै फारकपने मयांग ओलगा अखोइ हिंगनी खनबसी हिंसी हाइबा नते खरा थुना सीख्रसी हाइबने खोंजेल यांगना मुतख्रसी हाइबने चही 30 गी ममांगदा पुवारी लैरबोय खलुबा खालिस्तान गी इहो नौहौना मथि फोंगलकले Catalonia gi ihosu thokibanate Palestine gi ihosu sawong hongkibagi wani ngasisu kalle Scotland gi iho muthakibalaite Quebec ke resistant manamanin naidana chathari Basque gi ihosu wamai chakpagum chakle Yamdrabada makoi gi passive resistance movement chathari haibayai maduna maram oiduna makoi gi saktam kanbangam nare ngasigi globalization da khumang chauksi lakliba malem asida masagi saktam ngaknaba honaba haibasi furup khudimaki tangai fadraba lichat oire masagi saktam ngakpana apunba malemda akaiba karisu taude yumlo nabada awaba karisu pide aduga furup adudadi kana bayam napi saktam ngakpa haibasidi furup ki sanmitlon amadi pangalga naknaba mari leinei saptang ngakpa khunai amada furup ka lanai mioi ga amata oi saktam ngaknaba honadrabadi furup ama punsin bayade punsin drabadi pangal leitrabadi sanmitlon fagat han bayade saktam ngaktana chakhau than bayade saktam ngaktraba khunai gi mioi singde mating yaude makhoi gi mahausana matai gi mi marginalized community oirakpa tabane matai gi mi oirakpa haibasimak furup aduda mulaklabani haina chairman gi yaifa paujal asida palle Manipur amasung Nagaland state singi oina army recruitment Agnivir online combination entrance examination lising ani kulhumdoi hayeng April gi kun mangada pangthokodoriba asige examination center amasung schedule sing thadharakle PDRO Defense Nagaland amasung Manipur na thadorakpa warol amagi matung ina Manipur state ki oina CDS Infotech Churchampur Max Data Center Imphal Orion Academy Private Limited Imphal Amadi Oriented Naga Academy Ukrul Hariba Center Mafam Singh Asida entrance examination asi thagane entrance examination asi session ahum thokna hayeng ayuk pung nipan makai dege mapan makai fawba ayuk pung tara mathoi makai dege numit yongba pung matung pung ama makai fawba nungthil gi pung ahum makai dege nungthil pung manga makai fawba ma examination asi thagane Hariba examination thabagi center gi mafam matam sing candidate sing gi admit card ta mention tawri hairi Exam yauba lakpa candidate singna exam hodringai minute kuntra gi mamangda exam center singda thunglagadabani hairi Amaromda Nagaland state ki oina examination center gi mafam sing asi Patkai Christian College Chamau Kedima Ion Digital John IDJ Pezailet C Kohima da piri hairi Kamjong district ke Nambasi Khulan Women Action for Development WAD na sinduna gender based violence and crime against women and children in Manipur haiba awareness game ama pangthokre hairi game asida khunja singa wari sanaduna makhoi gi nungai taba awaba kaya tanaki hairi anambana ising fangdabagi awaba asina makhoi gi nungti gi pungkhai ama hena chatuna irildagi ising sokpagi awaba du fongdok narakhe Kun asigi nupasingna chingda leiba irilda leiba ising thiba chatpani adubu chingthakta leiba ising loina kangle hairi Kamjong district ki makhada leiba Kasom sub division ge Nambasi Myanmar ga taina duna leiriba mafam sing asidasu ising fangdabagi awaba mayok na hauri haina pawasina makatari April 18 dagi hauduna Assam gi Kasar Bon Terapur da chathakiba ahanba wari liba festival Barak Valley ngasi Bon Terapur da leiba Barak Museum amadi library ki complex ta lotion khrei Festival asi repertory of wari liba Manipur gi meeting makhada Barak Valley branch Manipuri Dance Academy amadi Barak Museum and library ka puna kutsamna duna sinbane masida repertory gi Brahmaputra Valley branch tagi wari liba ahum Barak Valley branch tagi wari liba nipan amadi Manipur tagi wari liba mari punna wari liba taramanga na saruk yakhe ngasi loishin bagi thoramda repertory of wari liba Manipur gi director Takhelambam Syam Kanhai Singna akhanna mithunglen oina saruk yaraduna phongdokhibada repertory of wari liba Manipurna Manipur gi mapanda midei singna khundari ba mafam singda wari liba art ko chaukhatnaba hona jariba asi saruk ama oina repertory na ahal oiraba wari liba singda pension amadi award pibada repertory of wari liba Barak Valley branch ki makhada leiba wari liba singsu council lagani haike
ngasigi festival loisinbagi thoramda repertory of Wariliba Barakpeli branch ke president Hazari Mayum Siam Kishore Sarmana Thoramapu amadi Dr. Kangabam Nyan Chan Singha retired professor GC College Siljarna Athoiba Mithunglen oiki loinana saruk yakiba singda certificate su yenthoki Union Minister and Family Welfare Minister na Makhatana Rims ki authority na high river reservation policy asigi matangda decision amata lawroidabane Rims ki authority singna hiram asigi matangda ministry ki instruction ngaigadabani haina direction supira khrehairi Panbayai April ahumda Rims authority amasung atsumgi representative singa haujik Rims ta chayet na river reservation policy asiga mari leinana MOU sign tawnaraba matung atsumna April mari dagi bancha thaba haugani hairambadu handokibane Hairiba MOU assisted government asigi tribal affairs amadi hills minister health and family welfare minister amasung chairman of health areas committee gi mamangda sign tawnakibane Hairiba MOU asigi matung ina Rims authority na Rims da LDC lawbagi appointment cancel tawduna mamangda thamkiba reservation norm SC gi 3%, OBC gi 13% amasung ST gi 34% asi chana handuna LDC lawbagi appointment asi week amagi manungda result haidokpa haina yana kibani MOU sign tawna kiba numit aduda Rims ki authorities na group C amasung D gi post lawba matamda DOPT guidelines sing ningthina induna recruitment sing pangthokpa haina su yana ki hari Adubu hairiba MOU asi Rims ki authority na matam chana ngaglaktabadagi at sumna ngasi ayuk pung taruk tagi numidang wairam pung taruk fawba statewide total shutdown lautoktuna banjathaba haukre Aduga at sumna Rims ki thausadaba authority singi matakta matik jaba legal action laukhanaba demand su tawri Amaromda Rims ki director in charge Dr. H. Priyosaki Devi at sumna ngasi kauriba pung tarani thoigi total shutdown asi handokpiu haina appeal tawrakle Dr. H. Priyosaki Devi na hai Rims ki oina reservation policy semdok semjin tawba asi institution asina hekta tawba yade authority sunate Rims ki reservation policy amasung guideline finalize tawba asi union ministry na tawgada pani hai ke maram masina Rims ki authority na Ministry of Health and Family Welfare da haujik reservation policy asigi matangda chamam na balairi base koknaba athuba matamda paikhat payaba measure sing laukhat pinaba haizakiba laikhrabani hairi Tamenglong da nongmagi oba cancer awareness scheme ama Tamenglong Assembly constituency gi MLA Jang Hemlung Pamaina sponsorship ki makhada Manipur Oncology Society Imphal ga district Imphal Tamenglong ga khutsam naduna pangthoki bani haire Kem asi Apollo Group of Utopia Tamenglong Ward number 1 gi multi-purpose hall da sin ki bani haire district asida cancer cases wangna hengalak pasu thengna ki haina Dr. Singna Phongdorakle Tamenglong district ta wangna hengalakpa thengnari base nasopharyngeal cancer oral cancer throat larynx lungs stomach or colon aduga nupidana breast womb and cervical cancer na common oi haina Dr. Indibor na haike Dr. Sigi matung ina awareness laiba ngakpigani awareness laina ngana yenthokpa amadi layeng ho nganna yengthokpa amadi layeng hoba asi khatana sathiriba laina asi mayok na bangamgani haike Kem asida Janghemnung Pamay yauna Chief Medical Officer Tamenglong Dr. G. Mazasung Luna leading cancer doctor led by Dr. Rajkumar Bikramjit Singh MD Medicine DM Medical Oncology Chairman Amadi Director Trevi Hospital Langol Laimanai Imphal na sagadaba asigi saruk yakhi Amadi cancer lainagi maramdasu wafam kaya thamki haire Tamenglong gi miyoi singi awaba asi khangduna makhoi da tariba hospital singi achinba asi thadoktuna lakhibani haina pamaina haike maming chatlaba oncology Dr. Indibor na makhatana laina asidagi ngakthoknaba miyoi amana hana cancer asi karamna horakpano haibadu khangba mathau tai haina haike makhatana mahakna cancer gi achauba horakfam se tobacco seasonabani su haike churup thakpa oigera tobacco chaba oigera miyoi amana churup thakpa leblabadi lungs cancer nabage chada yankai ngakthokpa yai haike atopa virus na thogan ba viral infection human papilloma cervical womb cancer hepatitis B amadi C asisu matam jana vaccine kapthoklabadi ngakthokpa yai haike aduga ekhoina rotten or preserved or fermented foods dry smoked fish or meat asi charoi dabani amadi yuka hena thakloi dabani haina Dr. Indibor na haike Healthy lifestyle na cancer na bahantan gani su haike
ngalingayda cancer sign khangdokpa anaba yaudana ngakta pomlakpa breast or axilla chaning thakningba manglakpa sokthaba thuna wet hanthaba yotpada waba khong hambada chang naidaba menopause ki matungda chang naidana I chatpani hairi cancer khangdokpa ngamnaba hojik fawbagi oinadi test amadi khulai amata leitri UCG CXR endoscopy examination sputum amadi fecal cytological test asna hojik fawbagi oinadi maru oiba oiri hairi ngalingayda yengthokpa amadi layeng hoba asina cancer maithiba pinaba khwaidigi afaba amadi achauba khongthang oigani haike Porompat ki Karkinos Hospital, Tribe Hospital, RIMS amadi Jenims Infalda Karigumba patient aduna CMHT amadi PMJAY health card pairam labadi cancer asilemna layeng gani hainasu pawasna makhatana haire Aroibada maru eba paw mugana bizari Malem gi kaithel da lupa crore kuntra rom gi mamal oigadaba number 4 ka konana miyoi ama police na fagat pangam kre amadi Imphal West Police Station na drug addict tara humdoi North AOC dagi faraba matung drug addiction center singda rehabilitation gi damakta thamkre hairi Manipur ki ahanba 5-star hotel sanabagi damakta ngasi Manipur ki Chief Minister N Biren na kabole kaida urep uyung tamkre Uribok Assembly Constituency ki BJP ki MLA Khwairakpam Raghumani Singh su mahakna pairamba chairman Mani Reda post ngasi resign tawkre NACP face mangagi makhada CMN Biren ngasi ICTC mobile venture lamthakre MAMI TV News Media tabiri basing amukana kurumjari